Online Manipuri Numidangi Pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Kotuna Village Angai Humdoigi Mifam Kaukre, Committee on Travel Unity Kotugi General Secretary Laming Lung Singsitna Makoigi Lol the Toko Gerald Amana Kampupi District Sadar Hill Tuchung Falen Mall area gi manung chana laiba khul yangkai humdoigi public meeting ama Kaithel Manbi Community Hall Sadar Hills ta thasi ki taraga taruki numit yung pung taraga nithoi taba matamda meeting ama kaukre Kotugi Gerald aduna hai Falen Mall area gi list asida maitei ga kuki ga irang laiba khul singda Nongdam Kuki Kamu Lera Kamu Tampak Kamu Tangang Nongpok Center Nongpok Faizang Hairolen Kamuching Bongban Kholen Mafau Kuki Asina Chingba Atay Kuki Nanam Nataba Mafam Sing Mifam Asigi list Yauri Amaram the Ningsing Bayay Handakta UNC Manipur Lengang Amasung Ministry of Home Affairs Yauna 2016 da District Tare Sem Kibagi Yaning Daba Utuna Lariba Sigi Matang da Mifam Pangtok Tuna Makata Mifam Matang Tha November Taraga Mangada Senapati da Tripartite Talk Pangthokadariba Asigi Mangwina na Mifam Asi Korokpani Fungyar Asigi Manung Chaliba Litanda Kuki Singna Ain gi Wang Madalam Khopsin Bayaroi IM National Socialist Council of Nagaland Isaac Muiba NSCN IM na Ukrul District ki Fungyar Asigi Manung Chanalariba Litan Bajar amadi Litan Khulgi Tongan mafam singda Kuki Singna Ain gi Wang Mada Khunda Sinba amadi Makhoi gi Oibalam Onthok na Bahona Ribasi Kudakta Tokadabani Haina Loop Asigi Wong Tangkhul Region ki Central Administrative Officer W Sayana Akanba Section wa thamlakre Tangkhul Nagalong na chahi asigi September taraga mapanda Administrative Order amagi makhada Litan amasung Litan Bazar ki Tangkhul na khundariba Sikimbung natraga Sarka Phung Village ki saruk amani haibasi mayek sengna phongdokhraba matungda khulsing asibu kuki singna sarai khong haina maming thonjin duna makhoi gilam onthokna bo honarakli basi yamna laibak thibani Kuki Khulgi Chief Oiriba Soyam Baitena Tiltan Bazar bu Sarai Khong Kuki Village ki lamni hariba sida Siking Bung Khulgi headman na ayaba pikhiba amadi khangba leite nakalani gi marakta mungnariba sigi matangda mari leinaba civil court na Litan Bazar asi Siking Bung Khulgi sarukni mamangai dagi hauna Tangkhulgi ipa ipu singna ngaktuna thamlambani haina phongdoloduna kumja 1973 ki September tareta inakhiba yana cherol amagi matung ina Siking Bung Khul amasong Sarai Khong Kuki Village anigi marakta nungsi chana laiminana ba Kuki Chief na lupalising kun Siking Bung Khulgi headman da pi bahaina yana baga loinana 1974 ki July kuntraga mathoi fawbagi manung da pi gadabani haina yana khiba dugi ona taina bada Kuki Chief na lupalising tara piram laga makha tana pi dana lakhibani fibam masi laina Sarai Khong Village ki Chief Hen Khothang Baitena Aranba Pau Sandoktuna Litan Bazar bu Sarai Khong Village ki lamni haina lauthokli ba si khudakta lepkadabani kariguma angi wang madanam duna maming onthokpa amadi lamasi loshina bo honaraklabadi nagagi customary law gi matung inna Kuki Khul asi tanthokpagi khongthang lorokpa yai haina NSCN IM gi Wong Tangkhul regional section wa thamlakli Lengang na recognize toba Khulgi Khunja Singh khakta da lenga ki kanaba sing fangalagani S Ranjan Health and Family Welfare Minister Dr. Sapam Ranjan na phongdokre lengang na recognize toba Khulgi Khunja khakta da lenga ki kanaba sing fangalagani wafam asi konthauzam kendragi konthauzam community hall da free Progress Academy konthauzam gi Teachers Day celebration 2024 amadi meritorious Incentive Prize Distribution gi thoram da phongdokhibani thoram aduda Relief and Disaster Management gi Director KG Daigong MCH Administrative Committee Urembam JP gi Member Thiam Rovindro All Manipur Recognized Private School Welfare Association gi President L Joy LYS Group Kwakaithel gi Managing Partner Laishram Ratan Kuman Free Progress Academy konthauzam gi Principal L Indra Kumar na chingba singna athoiba mithunglen Oiki Thoram adugi chief guests ki warol piraduna Sapam Ranjan na hai Manipurda jaga khara da khul khara tabaga maming thonjilakpa masing henjilakpada fazana kupna nainaraga khul kaya lai haibagi yengsinbada aduki matik masing yamlakpa maram na ngarang nahan cabinet mifam da government na recognize toba khul khakta da government gi beneficiary pi na ba warif lauki masida natana Aadhaar link birth registration su hauragani atopa state singdadi paikhatpa haure state asida su paikhanaba thorang loire hauragani mangna makhata na hai angang ama pokpada Aadhaar card number ama piragani mama mapa gi mingda register tawragani genuine oibra oidabra haina parents sing aduna check tawraga link tawgadabani Manipurda exponential growth lakpa sina lengang na kanba mit amaga
loinana thabak paikhatpa hore loinana mahairoi singbu education mayek sengna chuma lambida tambidravadi tungi punsida thoidokna kanaba fangloi lairik khakta pahalaga knowledge lehenba khakta natana discipline yawbusu mathau tai Manipur lenga ke mityeng makhada syllabus ta incorporate तौनब तोंगान तोंगानबा community singi fajakraba na chatnabi amadi Manipur gi puwari si karamna semgat khibano pre and post kingdom asi syllabus ta yauduna mahairoi singbu khangandaba yade haiduna chief minister na kanma mieng changli loinana hojik kanna laichat ama oina chatharakliba dengi asi matau karamna horakhiba karamna macha poklakpa amadi karamna ngakthokani haibagi matangda nainafam thui amadi akhang aheina su takpi tambisi haiba wafam su thamki ngasegi thoram aduga handak chahigi HSLC gi exam da mark wangna fanglak laba mahairoi sing amadi school gi oina mark wangna fanglakpa mahairoi sing da manapi duna pukning thogat ki